like the horizon. Khawang yet oi leirabaso haiba ngamde kadaidagi horaga kadomda amuk loisinkiba ayuki liklagum nungsiba leinam hakchangbu konsinduna thamoibu maning tamhanba thotlaba khazaida soklakpa nongrikum thamoida wamai omlaga hakchangbo ningthamlok nungda tingliba chingmaida chakliba lamaina ikaizari tamgi lamaibu uraga magu mairi wangba leitre khalluba wakhaldo aremba tare umbada mikup aduda ninkibado police ki siren makhontani tariba na kongsingza yeba makhai ninli anakpada leiba yumma phauba akai atoi kaya thokladuna mine pumnin ninli maphamdo kiduna manak changsilaktabaso kaya amani restricted area thaduna police team kaya na ngakseli maphamdo aduk chawkraba yum ado aduk thina kanba bom aduna utolhankre mei chakpa loihodaba pojei kharso mafamdugi machi da mei chaknaga leiri nakal amada omsilaklaba press media singado police team amana ngakselaga leiri machet makai leiramlabadi khallaga yariba makhai mayamdo lamna lehali matangdudani gari khara mathang manaw naina sitba makhai khamkhibado yan hanbada laisa hana komtharaklaga mai chakliba mafamduda chumjring yenglaga chensilaklei tungda mayamda tanaraklibado hanna yenglamda makhai chelaklibado ubada manak nakna leiramba rex do ta chensilaklaga laisabo phajilli ngai khosana nang changba yaroi si umda tap thauba adu kanna pharibado laisamuk tunana thokna bohanai pharibado kana no hanna yengde mai chaklibado da onsilaga khonjel hongna lawi pakhat pa khonjel daso aduki matik nikli yambo nang kai lege yambo mai cha yambo ai thado ma bu thiruge ba yamong do yumda chatki mani me ai ma bu thiruge ai bu phagano haiba wairam ni ba phimam da nandra sto makok pairaga ai mai da pham thakri thabadi phizine machin men du da kapli rex la jilei ba domda leo robert anisu ta chensilakli muktuna rex tagi na thokna bo nariba machal bu changsilaga chena konsililio adubu lai sahandi mabungi thabak to da kotum suraga na thokna bo nei yamung se pulo tamo noina tumi lai thu isa kai gino aina thu an manga tani mai bu soina na waro ramani ai lo ngaroi hayo ai ipatta bo aroi ai ni ngai su to roi se yamung la wai o tamo thamoi pande hai dina su chei roi yamung bi o tamo noina tumi lai isa kai gino ba mikup tuda kaptaba ziba panba matta yaukidre liur su kapna machal bu chena konsili yingmado koro koina wakhalamada mangduna yinglamba robot nakan na lepliba rex tap non silaga hanglei khonjilado nikladuna rex please don't tell me where was there kari khumduni mikup sida mapira chena robot pumun yinglaga hai sorry robot matam chana yorokpa ngamkidre wahaidu taraga robert makhutna mamaido khumlaga nonthakre haina leplamba laijaso makhada phamtharaga pina kaplakle mabungi thabakta chejet paisilaga khonjel thokna phina adubo tabi kidra magi makeup khomlakhidra mana kauriba nushina leplakidra mimangda halakhigadra rasi leiba minokto puduna mangni manglan gumba thong khangraba arangba thawan mi chakom pamuzana thajadagiso heli khorogdagiso magun wangni yingjaramba machagi paudu tabada ahal oiraba mapadi gyan mangkhibana khudakta komada leikre mayamna lakna hoduna tekta kaida sudeso hospital da mapuroibagi nakta leiri kapkidre mahak mangduna tumak leikre adubo wakhalda khali thamoida phauri pumna magle mane hinglubagi maram leitre macha khuding chapmana na nushirabaso khwaidagi chaina fangliba machaduna hina lumjari ahingi matamdagi lasilaknaba tanjaduni gat kharaga loinana ICU mamangda phamlaga leiba sude khonjelama tari ima kauraga chensilakpagi khonjelama mikupta chaikre manglamba wakhal
ꯃꯩꯔꯥꯕꯨ ꯑꯣꯏꯔꯕꯣꯏ ꯅꯤꯡꯗꯅ ꯍꯔꯥꯎꯅ ꯐꯨꯛ ꯍꯧꯒꯠꯂꯒ ꯌꯦꯡꯂꯛꯏ꯫ ꯑꯗꯨꯕꯨ ꯑꯣꯟꯅ ꯇꯩꯅꯕꯗ ꯂꯥꯞꯅ ꯂꯩꯈꯤꯕ ꯃꯆꯥ ꯑꯅꯤꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯍꯦꯛ ꯌꯧꯔꯛꯄꯒ ꯂꯣꯌꯨꯝ ꯃꯃꯥꯒꯤ ꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯍꯪꯂꯔꯦ, "ꯏꯃꯥ, ꯑꯩꯈꯣꯏ ꯊꯣꯏꯕ ꯀꯩꯗꯧꯏ ꯍꯥꯏꯕꯅꯣ? ꯑꯩꯅ ꯇꯥꯔꯤꯕ ꯄꯥꯎꯁꯤꯕꯨ ꯆꯨꯝꯕ꯭ꯔꯣ ꯏꯃꯥ? ꯄꯥꯕꯨꯡꯗꯤ? ꯄꯥꯕꯨꯡ ꯀꯩꯗꯧꯔꯒꯦꯕ? ꯀꯩꯒꯤꯅꯣ ꯅꯪꯅ ꯇꯨꯃꯤꯟ ꯂꯩꯔꯤꯁꯤꯕꯣ? ꯑꯩꯈꯣꯏ ꯊꯣꯏꯕ ꯀꯩꯗꯧꯔꯒꯦ ꯏꯃꯥ?" ꯃꯕꯨꯡꯒꯤ ꯃꯅꯥꯛꯀꯤ ꯃꯍꯥꯛꯇ ꯆꯦꯟꯁꯤꯜꯂꯒ ꯂꯤꯅꯥꯅ ꯒ꯭ꯂꯥꯁ ꯋꯥꯡꯃꯗ ꯎꯔꯤꯕ ꯃꯄꯥꯕꯨ ꯍꯥꯏꯐꯦꯠ ꯆꯪꯁꯤꯜꯂꯒ ꯌꯦꯡꯂꯝꯃꯤ꯫ ꯃꯃꯥꯒ ꯃꯕꯨꯡꯒ ꯂꯦꯞꯂꯤꯕ ꯑꯗꯣꯝꯗ ꯑꯣꯟꯁꯤꯜꯂꯒ ꯇꯨꯃꯤꯟ ꯌꯦꯡꯂꯒ ꯂꯩ꯫ ꯍꯥꯏꯅ ꯂꯣꯌꯨꯝ ꯍꯪꯕ ꯂꯦꯞꯇꯦ꯫ ꯋꯥꯍꯩ ꯀꯌꯥꯒ ꯂꯣꯏꯅꯅ ꯃꯄꯤꯗꯨꯁꯨ ꯂꯦꯞꯇꯅ ꯆꯦꯟꯊꯔꯤ꯫ "ꯇꯨꯃꯤꯟ ꯂꯩꯒꯅꯣ ꯏꯃꯥ꯫ ꯄꯥꯎꯈꯨꯝ ꯐꯪꯗ꯭ꯔꯗꯤ ꯊꯣꯛꯂꯤꯕ ꯃꯌꯥꯝꯁꯦ ꯑꯁꯦꯡꯕꯅꯤ ꯍꯥꯏꯕ ꯅꯠꯇ꯭ꯔꯥ? ꯑꯩꯈꯣꯏ ꯊꯣꯏꯕ ꯀꯩꯗꯧꯔꯒꯦ ꯏꯃꯥ? ꯑꯩꯈꯣꯏꯅ ꯇꯥꯔꯤꯕ ꯄꯥꯎꯁꯤ ꯑꯔꯥꯟꯕꯅꯤ, ꯑꯣꯏꯗꯕꯅꯤ ꯍꯥꯏꯌꯨ ꯏꯃꯥ꯫ ꯑꯩꯒꯤ ꯏꯅꯥꯎꯗꯣ ꯃꯤꯉꯣꯟꯗ ꯂꯥꯟꯗꯕꯅꯤ ꯍꯥꯏꯌꯨ ꯏꯃꯥ꯫ ꯃꯥꯕꯨ ꯀꯩꯗꯧꯔꯒꯦ ꯍꯥꯏꯕꯅꯤ?" ꯃꯝꯁꯤꯜꯂꯒ ꯊꯝꯂꯝꯕ ꯐꯤꯔꯥꯡ ꯈꯨꯗꯤꯡ ꯇꯣꯔꯕꯥꯟ ꯅꯤꯡꯈꯥꯏꯗꯨꯅ ꯆꯦꯟꯊꯔꯛꯂꯤ꯫ ꯀꯜꯂꯕ ꯊꯃꯣꯏ ꯑꯗꯣ ꯃꯆꯥꯒꯤ ꯅꯨꯡꯁꯤꯕꯒꯤ ꯄ꯭ꯔꯦꯝꯅ ꯃꯍꯤ ꯑꯣꯜꯂꯛꯇꯨꯅ ꯃꯆꯥꯕꯨ ꯇꯞꯅ ꯀꯧꯔꯛꯏ꯫ "ꯏꯃꯥꯒꯤ ꯊꯣꯏꯕ, ꯏꯃꯥꯗꯤ ꯃꯥꯡꯂꯦ꯫ ꯃꯤꯆꯥꯁꯤꯁꯅꯨ ꯈꯜꯂꯨꯕ ꯏꯆꯥ ꯃꯥꯡꯂꯒ ꯇꯣꯛꯂꯦ꯫ ꯏꯃꯥꯗꯤ ꯃꯥꯡꯂꯦꯗꯣ ꯅꯪꯕꯨ ꯅꯌꯥꯝꯕꯅ ꯍꯪꯂꯔꯦꯅꯦ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ꯫ ꯑꯩꯕꯨ ꯀꯔꯤ ꯈꯨꯝꯃꯨ ꯍꯥꯏꯕꯅꯣ? ꯏꯃꯥꯕꯨ ꯀꯩꯗꯧ ꯍꯥꯏꯕꯅꯣ?" ꯂꯥꯞꯇꯛꯅ ꯂꯦꯞꯂꯝꯕꯅꯤꯅ ꯄ꯭ꯔꯕꯞ ꯆꯪꯁꯤꯜꯂꯛꯂꯒ ꯃꯕꯨꯡꯅ ꯄꯥꯏꯔꯤꯕ ꯃꯃꯥꯒꯤ ꯈꯨꯗꯥꯡꯗꯣ ꯂꯥꯛꯇꯨꯅ ꯀꯟꯊꯣꯛꯂꯒ ꯂꯥꯎꯔꯛꯏ꯫ "ꯀꯞꯀꯅꯨ, ꯇꯥꯅꯤꯡꯗꯤꯌꯦ꯫ ꯍꯤꯡꯆꯥꯕꯤ, ꯅꯪꯅ ꯃꯃꯥ ꯁꯥꯒꯅꯨ꯫ ꯅꯥꯄꯤ ꯇꯥꯕꯒꯤ ꯍꯛ ꯐꯥꯎꯕ ꯏꯃꯥꯗ ꯂꯩꯇꯦ." ꯋꯥꯍꯩꯁꯤꯡꯗꯨ ꯍꯥꯏꯅ ꯂꯤꯅꯥ ꯈꯣꯟꯖꯦꯜ ꯅꯤꯛꯂꯗꯨꯅ ꯀꯞꯂꯛꯂꯤ꯫ "ꯑꯩꯈꯣꯏꯗꯤ ꯅꯣꯏꯒꯤ ꯅꯅꯥꯛꯇ ꯂꯩꯅꯤꯡꯗꯗꯨꯅ ꯆꯦꯜꯂꯕꯅꯤ꯫ ꯑꯩꯈꯣꯏ ꯅꯪꯕꯨ ꯋꯥꯔꯧꯕ ꯂꯩꯇꯦ꯫ ꯑꯗꯨꯕꯨ ꯏꯃꯥ, ꯌꯥꯝꯕꯨꯡꯒꯤ ꯍꯤꯡꯆꯥꯕꯤ ꯅꯪꯕꯨ ꯀꯣꯜꯂꯒ ꯂꯩꯍꯧꯕ ꯅꯠꯇ꯭ꯔꯣ? ꯑꯗꯨꯒꯨꯝꯕ ꯃꯆꯥꯗꯨꯒꯤ ꯊꯃꯣꯏ ꯏꯃꯥ ꯈꯪꯕ꯭ꯔꯥ? ꯈꯨꯝꯃꯣ ꯅꯆꯤꯟꯗꯣ꯫ ꯌꯥꯝꯕꯨꯡꯅ ꯆꯥꯅꯤꯡꯕ ꯑꯦꯟꯁꯥꯡ, ꯌꯥꯝꯕꯨꯡꯅ ꯄꯥꯝꯖꯕ ꯃꯆꯨ, ꯃꯃꯥ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯏꯃꯥ ꯈꯪꯕ꯭ꯔꯣ? ꯄꯥꯕꯨꯡ ꯅꯈꯣꯏ ꯑꯅꯤꯒꯤ ꯑꯋꯥꯡꯕ ꯄꯜꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯆꯥ ꯑꯣꯏꯕ ꯑꯩꯈꯣꯏ ꯀꯌꯥꯝ ꯆꯥꯛꯂꯝꯒꯅꯤ ꯅꯪ ꯈꯪꯗꯕ꯭ꯔꯥ? ꯑꯩꯈꯣꯏꯒꯤ ꯌꯨꯝꯗꯁꯨ ꯌꯨꯝꯂꯅꯤ ꯏꯃꯥ꯫ ꯄꯩꯁꯥꯅ ꯈꯣꯡꯗꯒꯤ ꯀꯣꯛ ꯐꯥꯎꯕ ꯌꯣꯝꯂꯕꯁꯨ ꯌꯨꯝ ꯑꯃꯒꯤ ꯅꯨꯡꯉꯥꯏꯕ ꯐꯪꯗꯦ꯫ ꯑꯗꯨꯒꯨꯝꯕ ꯁꯔꯪꯗꯨꯗ ꯅꯆꯥꯕꯨ ꯐꯥꯖꯤꯜꯂꯒ ꯊꯝꯂꯒ ꯍꯧꯖꯤꯛꯅ ꯀꯔꯤꯒꯤ ꯀꯞꯂꯤ? ꯀꯞꯀꯅꯨ, ꯇꯥꯅꯤꯡꯗꯦ꯫ ꯅꯪꯅ ꯇꯧꯈꯤꯕ ꯐꯠꯇꯕ ꯃꯌꯥꯝꯗꯨꯅ ꯉꯁꯤ ꯌꯥꯝꯕꯨꯡꯗ ꯗꯁꯥ ꯇꯥꯕꯅꯤ꯫ ꯅꯪꯅ ꯊꯣꯛꯍꯟꯕꯅꯤ ꯏꯃꯥ꯫ ꯌꯥꯝꯕꯨꯡꯒꯤ ꯃꯍꯨꯠꯇ ꯅꯪ ꯑꯣꯏꯅ ꯁꯤꯔꯝꯃꯨ ꯌꯥꯗ꯭ꯔꯣ?" "ꯂꯤꯅꯥ, ꯀꯩꯅꯣ ꯅꯪꯅ ꯏꯃꯥꯗ ꯉꯥꯡꯉꯤꯗꯨꯕꯣ? ꯐꯔꯁꯨ ꯐꯠꯇ꯭ꯔꯁꯨ ꯏꯃꯥꯅꯤ." ꯂꯨꯌꯨꯝꯕꯅ ꯂꯥꯎꯔꯛꯄꯗꯨꯗ ꯂꯤꯅꯥ ꯃꯕꯨꯡꯗ ꯀꯣꯟꯁꯤꯜꯂꯒ ꯆꯥꯛꯅ ꯀꯞꯂꯛꯏ꯫ "ꯏꯃꯥꯅ ꯊꯣꯛꯍꯟꯕꯅꯤ ꯌꯥꯝꯕꯨꯡꯆꯧ꯫ ꯏꯃꯥꯁꯤ ꯌꯥꯝ ꯐꯠꯇꯕꯅꯤ꯫ ꯃꯥꯒꯤ ꯑꯁꯣꯏꯕ ꯈꯨꯗꯤꯡ ꯈꯪꯗ꯭ꯔꯁꯨ ꯑꯩ ꯃꯁꯤꯃꯗꯤ ꯈꯪꯉꯤ. ꯏꯃꯥꯁꯤ ꯌꯥꯝ ꯐꯠꯇꯕꯅꯤ ꯑꯕꯣ. ꯑꯩꯈꯣꯏ ꯌꯥꯝꯕꯨꯡꯗꯣ ꯎꯕ ꯐꯪꯂꯔꯣꯏꯗ꯭ꯔꯥ? ꯁꯥꯎꯕ ꯐꯥꯎꯕ ꯃꯅꯤꯡ ꯇꯝꯗ꯭ꯔꯕ, ꯍꯤꯡꯕ ꯐꯥꯎꯕ ꯃꯅꯤꯡ ꯇꯝꯅ ꯍꯤꯡꯕ ꯐꯪꯗ꯭ꯔꯕ ꯏꯃꯨꯡꯗꯣ ꯍꯤꯡꯆꯥꯕꯤꯁꯤꯅ ꯍꯥꯠꯄꯅꯤ. ꯑꯩꯈꯣꯏ ꯌꯥꯝꯕꯨꯡ ꯊꯤꯔꯨꯁꯦ. ꯑꯩꯈꯣꯏꯕꯨꯁꯨ ꯋꯥꯔꯧꯍꯜꯂꯝꯃꯅꯤ." ꯒ꯭ꯌꯥꯟ ꯃꯥꯡꯅ ꯇꯥꯔꯤꯕ ꯃꯄꯥ, ꯁꯤꯕ ꯆꯪꯕ ꯈꯪꯗ꯭ꯔꯕ ꯃꯅꯥꯎ, ꯃꯊꯥꯗ ꯆꯥꯛꯅ ꯀꯞꯂꯤꯕꯤ ꯃꯆꯟ, ꯃꯔꯥꯜꯅ ꯃꯄꯣꯠ ꯐꯥꯔꯒ ꯆꯨꯝꯗ꯭ꯔꯤꯡ ꯂꯦꯞꯂꯤꯕ ꯃꯃꯥ, ꯑꯁꯨꯛ ꯋꯥꯈꯜ ꯊꯣꯛꯇꯕ ꯐꯤꯕꯝ ꯑꯁꯤꯗ ꯂꯩꯌꯨꯝꯕ ꯀꯔꯤ ꯇꯧꯒꯅꯤ ꯈꯪꯗ꯭ꯔꯦ. ꯉꯥꯏꯍꯥꯛ ꯁꯨꯝ ꯂꯩꯔꯝꯂꯒ ꯂꯤꯅꯥ ꯃꯁꯥꯗꯣ ꯇꯞꯅ ꯍꯟꯗꯣꯔꯛꯂꯤ. ꯃꯥꯡꯗ ꯂꯦꯞꯂꯤꯕ ꯃꯃꯥꯕꯨ ꯃꯨꯟꯅ ꯌꯦꯡꯂꯒ ꯍꯥꯏꯔꯝꯃꯤ, "ꯁꯤ ꯍꯥꯏꯔꯒ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯀꯗꯕꯅꯤ. ꯌꯥꯝꯕꯨꯡꯒꯤ ꯅꯠꯇꯦ, ꯏꯃꯥꯒꯤꯅꯤ. ꯄꯥꯞ ꯆꯦꯜꯂꯕ ꯏꯃꯥꯒꯤ ꯆꯤꯟꯗꯨꯅ ꯌꯥꯝꯕꯨꯡꯒꯤ ꯃꯤꯡ ꯐꯥꯎꯕ ꯄꯟꯕꯒꯤ ꯍꯛ ꯐꯥꯎꯕ ꯂꯩꯇꯦ. ꯏꯃꯥꯁꯤ ꯃꯁꯦ ꯅꯪ ꯃꯇꯝ ꯆꯨꯞꯄꯗ ꯀꯥꯎꯒꯅꯨ. ꯃꯆꯥꯕꯨ ꯊꯑꯣꯏꯅ ꯍꯥꯠꯄ ꯉꯝꯕ ꯃꯃꯥ ꯂꯩꯇꯦ ꯍꯥꯏꯕ ꯈꯪꯉꯤ. ꯑꯗꯨꯕꯨ ꯃꯃꯥꯒꯤ ꯄꯥꯞꯇꯨꯒꯤ ꯀꯔꯃꯗꯤ ꯃꯆꯥꯗ ꯇꯥꯕ ꯆꯠꯅꯩ ꯍꯥꯏꯕꯁꯦ ꯃꯨꯟꯅ ꯈꯜꯂꯨꯔꯒ ꯏꯃꯥ, ꯅꯪ ꯑꯩꯅ ꯁꯤꯔꯦ ꯍꯥꯏꯅ ꯈꯜꯂꯒꯦ." ꯁꯤ ꯍꯥꯏꯔꯒ ꯃꯃꯥꯕꯨ ꯑꯃꯨꯛꯇꯪ ꯋꯥꯔꯧꯅ ꯌꯦꯡꯂꯝꯂꯒ ꯃꯐꯝꯗꯨꯗꯒꯤ ꯈꯣꯡꯂꯩ ꯊꯨꯅ ꯆꯦꯟꯈ꯭ꯔꯦ. ꯂꯣꯌꯨꯝꯁꯨ ꯃꯃꯥꯗ ꯋꯥꯔꯧꯔꯤ. ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯆꯥꯕꯨ ꯊꯑꯣꯏꯅ ꯍꯥꯠꯄ ꯉꯝꯕ ꯃꯃꯥ ꯂꯩꯇꯦ. ꯋꯥꯔꯤ ꯀꯔꯤꯁꯨ ꯈꯪꯗꯕ ꯃꯈꯣꯏꯅꯤ. ꯑꯗꯨꯕꯨ ꯃꯃꯥꯒꯤ ꯃꯔꯥꯜ ꯀꯌꯥꯗꯤ ꯂꯣꯠꯁꯤꯜꯂꯒ ꯂꯩ ꯈꯪꯕꯅ ꯋꯥꯔꯧꯗꯨꯅ ꯄꯉꯥꯡꯗ ꯉꯥꯡꯖꯔꯤ. ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯆꯥ ꯀꯥꯏꯅꯕꯒꯤ ꯉꯥꯎꯔꯕ ꯃꯃꯥꯒꯤ ꯃꯥꯏꯊꯣꯡ ꯈꯪꯕꯅ ꯂꯣꯌꯨꯝ ꯇꯞꯅ ꯆꯪꯁꯤꯜꯂꯛꯂꯒ ꯃꯃꯥꯕꯨ ꯀꯣꯟꯁꯤꯟꯕꯤ. ꯍꯧꯖꯤꯛꯇ ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯀꯞꯂꯛꯏ. ꯊꯋꯥꯏ ꯆꯥꯛꯅ ꯄꯥꯎꯗꯝꯂꯛꯏ. "ꯏꯕꯨꯡꯉꯣ, ꯅꯅꯥꯎꯗꯨ ꯍꯤꯡꯂꯝꯈꯤꯗ꯭ꯔꯥ? ꯍꯤꯡꯂꯝꯂꯔꯣꯏꯀꯣ. ꯎꯠ ꯑꯣꯜꯂꯝꯃꯅꯤ. ꯍꯤꯡꯅ ꯅꯅꯥꯎꯗꯣ ꯎꯠ ꯑꯣꯜꯂꯝꯃꯅꯤ ꯏꯕꯨꯡꯉꯣ. ꯏꯃꯥ ꯃꯥꯏꯊꯤꯔꯦ ꯉꯁꯤꯗꯤ. ꯑꯩꯒꯤ ꯑꯋꯥꯠꯄ ꯂꯩꯇꯦ ꯈꯜꯂꯨꯕ, ꯏꯐꯝꯗ ꯃꯥꯡꯖꯕ ꯀꯔꯤꯁꯨ ꯂꯩꯇꯦ ꯈꯜꯂꯨꯕ, ꯑꯩꯅ ꯇꯧꯈꯤꯕ ꯄꯥꯞ ꯄꯨꯝꯕꯒꯤ ꯃꯍꯩ ꯑꯣꯏꯅ
ꯇꯥꯡꯂꯕ ꯐꯤꯖꯤ ꯃꯅꯤꯗꯣ ꯁꯦꯠꯇꯨꯅ ꯄꯣꯈ꯭ꯔꯦ ꯏꯃꯥ ꯃꯥꯡꯂꯦ ꯏꯕꯨꯡꯉꯣ ꯑꯩ ꯍꯤꯡꯅꯤꯡꯗ꯭ꯔꯦ ꯏꯆꯥ ꯂꯩꯇꯕ ꯃꯐꯝꯁꯤꯗ ꯏꯃꯥ ꯃꯤꯀꯨꯞ ꯑꯃ ꯐꯥꯎꯕ ꯍꯤꯡꯅꯤꯡꯗ꯭ꯔꯦ ꯑꯩꯒꯤ ꯏꯆꯥꯗꯣ ꯂꯥꯟꯗꯕꯅꯤ ꯄꯣꯟꯅꯨꯡꯗ ꯅꯝꯁꯤꯜꯂꯒ ꯊꯝꯂ ꯐꯥꯎꯕ ꯃꯃꯥ ꯏꯕꯨ ꯅꯨꯡꯁꯤꯕꯅ ꯇꯨꯞꯄꯛ ꯇꯥꯁꯤꯜꯂꯒ ꯈꯥꯡꯈꯤꯕꯅꯤ 이마기 더 이마 랄리 이마기 보고 이마 랄리 또 오버 이마 세 잡자와 와리 강무수 나티 폴리스나수 컨펌 도우드리 마 그이수 도우다 보이람수누 이마 수디 마콕도 땀나 하이라가 너희는 강다바 이마나 강이도 이자도 시크릿 마마 이나 핫반 농 파바 웃 올한 방암바 바삭 두이 삭디나 이자기 또아우 아마타수 강람다 짝틱 람마니 아이니 이자 할래 나나우도 이만 핫반이 이붕어 미kupsida ting tharaga karibu kanani mama na nganglibado laushin pha mama ireni trabago loyumso mama gi stagan konsilaga tapna thimni ma su kapi mangmoirabadi sonduna tanjaduda maningna mi khara changlakpagi khonjal tarai loyumso yam thuna lekthokla yenglakpani kotsu toraga lagliba nupa nupi singado chap leplari ihan hanbada lepliba nupa do magi I card phat thangalaga uttuna hairekli Shimbiya Inspector, ma'am, you are under arrest. Wahai do nak lit ramba Sudi, Sudeski Scott Singado, proper translate. Loyum sungak na nupa do down silanga, wahai amma haigi tawbaga, Sudi makut thangal langa hai, kaplubagi konjal do same laga. Bagi order ni, case tiyamle. Lawyer amma thorang taw ibungo. Defense kinate, chum da tawaroi shin gini. Napa se, ningthi sana yinglo. Si hairaga Manipuri bada aroiba amuktang yenglamlaga lakliba nupa nupi sing aduda onsilaga hai chalase ai mang tharora lakliba officer sing duso bevar kaide lepliba do nakanna phatpat thaidoklaga sudegi lambi pikre mama ibe mana mayam duga mari mari thokkibado loyum khamnuba sungamda tingak yenglaga lehore karino oiriba matause laithak lekha olabagum Loyum makok ngaurakli pangliba mit ani du fawba marsing marang oiraklamada makok to pairaga tapna famthakre ipaki thakum lepalaita wangna karakpani iyaidagi amuksu saphu kanna yeisalakpada wangna karamba torban kaiki akanba saphuda Samudra mapan leplaga ithaki khonjal tabagum miningna nilli mafamado phamliba phamphamadogi wangmada achat awong sing irai laina uba fangi mara khaina leiriba pallado glass oibana irai laina su ubani miyamdo asigumba mafam matam asida khallude mahak thamoyado sontharakani haiba mado ningsingbagi matam ama khaidoktabana ningsinglai adungaigi hanba thengna khiba numit ado Khongseleng mangamre isu yam thoi ai kamai tawdoino ba mina saroti amani haire saroti payaroi ai heng ai fiance unagada bani hai mamana ai kamai tawdoino ba mana kapli laure bado manak taleram nurse amana noklaga haire unani nangi fiance do doctor la agi nganse professor so mathakra class tawri lani doctor lani Linda kapli tawragi yengi asokpa makhongduda gari thoba hibe heitaboy thorokpada longsinlaga gari na nankibani tanjaduda apron angaubalit panupa ani hum changlei Linda so hatwa to yenglei intern gumba mali adubo mikupsida ma adu changde yengni doctor singdu so manalta changsilakle I am thokraba mali ne wangangduda Linda hairakli manupa duda yenglei nupa dudi ma bu hanna yenglakte aduna leiringe nurse changsilaklaga hairei hidak dai khrabani khara phasana yingbiyo thabak yam leiba angang mali si haiduna nurse no pido Linda da noksilakle doctor pakhang singduna manak de koi ni le padudadi Linda ikai rap satawi atopa nupa tudi onsillaga wari ama saraga laikre Linda na huran yingliba nupa dudi tapna changsilaklaga makhongdu nan laga hairei sinabra nai nati nade
Nate, nai heba, yam nai. Magi thak takpa matauda nupadu kaisu hairakte, yengfam thokpa haipetang yenglaga haire. Kaisu toroida fracture raite, kitang nanthokpudi mali, adubudi yenglage. Hayeng orthogi opidida ngaktang nilai. Nang leiramdero. China maraktuda kirup hanglubani. Wayam nangang manupa mande, pakhum piningmagi matau suude, adubu person amada yamna respect tawbagi mami tabagum, tawriba maithongni, chumjing pakhum pirakle. Emergency da laibani, aidi orthopedist nate, OPD from Beore. Si hainaga nakanda laiba nupadu da onsinki. Kitang natui, nangtor. Wari sarama nupado hoi haiduna changsilakle, saru sarangi thabaksi, maduna khara marilene rambatare. Adubu linda nupadu da yingde, magi hingna kanda lepnaga chi ama yingduna lairiba mairaba da yingi. Karigino khangda ma nupasida yamna munna yinglure. Na cheptagi uriba maithong ado masa anthokna nankre. Samkaktuni maithongduni. Chida yingna mairabana chimba lengthok langsing sanaribado munna yingi. Tasingna ma ngasita thingnaba doctor nupasida ngaure. China ga kawu makai yingna noklubani. Adubu thangnaba mikupta khonjil hongna laure. Ayoma! Si hairaga nakandan lepliba mairabagi apron machiduda khangpai paisili. Mana du kana laurakpada makong semlamba doctor nupadu so tingak hairi. Nantu haipetang semge. Yaraba hangbada khumuktabaduda aidi yaraba ningure. Yam narama. Nupadu na hanglaklibado lindadi manglinge tahudra male. Maso tapna khumni ikai khangduna. Hoi khara nabagini adum sembiyo. Nupadu nontharaga tapna muk semba hokre. Adubu linda khangba ngamdabana masado phanphanai chongkhali. Makhutna chena paiba mairabagi aprondusu thadokte. Chena marakta ma kaisu khangkidre. Mairaba so hoi mai haida adumak lepli. Tanjadudani thongzilagi nupi ama ta laurambado. Mairaba sarna kauri ran matam yori. Chalamo. Wahai du khakta haiki mairaba lindana yadaga leibado phat thadokpa sungamda ahen mamaram amagi natte peseni haiba wakal sidani. Adubu magi mathaudi nattabana mairaba lindagi khutto tapna paiduna lakthoklaga magi aprondo thadok halli. China maraktuda linda peri yingli. Sorry, yam nabaini. Mairaba khumde mamana maduda tapna semlibado haipet yinglamlaga pocketagi ngorok ngobarumal ama puthorakle. Linda su kaino khana tingak yingi. Mana yingna mairaba makutta pairiba rumaldo lindagi khubak mayaida thamlaga taplam naire. Si paira khango kuiroida loirani. Wai se hairamlaga mafamdudagi khonglei thuna thokre. Mikuptuda kaukre China pumba. Thamoida horakliba nungshibagi ithak ipomduna hakchangbudi pangthankre. Piramliba ngorok ngobarumaldo yinglaga linda momonnoi. Thangnaba mikuptani khong semliba nupaduna China phangna paisilakpado khalamba wakhalga chaikre. China duna linda khangpre khanglaga khonjel hongna lauki. Wakhalda fangkiba China adogum table doda karino mata tharakpaduda khangpre khangna masadu chongkhali. Kaino dukthina khangiduna aibo tapningna changpanida tupisisu tapna thamkibum khale. Wahai du haina boy lindagi mangda thariba chakri doda tapna famtharakle. Chai thoklaba wakhal khomjin tasillaga sorma pi honthai lindado. Boina namang hanglei. Kailega nangnu unase haibo. Mairaba sikibaduda ayuna pamaba. Wahai duda lindado boida painingli. Wathingang nuko tahoibra tahoidabra. Boy mamaiduna kalhamado thoklaga room soli. Maha chandangi arki machaduna nupisingsa mangonda loina kelali. Kaibu chabano khangdi. Sona lindada muyinglei. Kedorage kailerageba. Lindadu magina kandalaiba chakridudagi carry bag machamu puthoraklaga table mathaktuda thamlai. Boysu kaino haibagum lindada yingna bag tu hangli. Silver color gi yamna nungshiba box ama yauramni. Madusu karino khanna hangdoklaga yingbada ngorok ngoba rumal ama yauramni. Sana kaina bai kapada pide thokno haira rumal gi torise. Wahai duda lindado nokninglai. Boyna karan kaba nganglakpasi mayam noklingi. Mairabagum tumina laisaba nupini maso
wa ngangan ani pakibana nokpham ama inai lekhidabani adabu boina chagat ngangbasida ma nokningi nokningdabasu phauri yambungini ahan bathengnabada yambungna pirambani posaktuna aibu wakhal yam khalali ningsingluraga selfish oiba wakhal mayam ama sagatlaga aibu phattaba mi ama ohenge tawi mado lotsinduna thambiyo hainaba imanabisu leite aduna nangwanda lotpiu haige tawbani boiru malduda amu yinglei itek tekna leiribada ubada Linda dadi yingda hairei ahan bathengnabadi fana kuirambe yare madu tektana thamlibani ne hojupo wahai duda Linda kapning madu khanglaga nokfia tawi masa yam nanba nupani rumal phau airan tawraga paibagi mami tai mana lanjabada ningsingluraga aina toina suraga toina airan tawbibani boy khomlaktre box to carry bag to da phajana mo haplaga magi nakanda leiba chokri adomda thamkhre nupadugi uthokta bi hulna nupidagi kankhibana uthokta ngamlabaso Linda na phauram gadaba mai chak to ma khangi kapning libado pina kapcharasono khannairi romance pithoklaga kawbanga madrani thinglama mapido tamna sintharakle mamaido lontharaga makok tu na get hairaga pakhum pirakle thasate aina khongsina bagi magi apronda yalubado mana chanimbagi aigi khutse thadok na bohana bada aigi khutta paisilak mikupto ai kawba ngamgadaba mande punsi ahanbu oina aisa ahingba mi amagi ithil phauhan khiba mikupni magi kutsana paisilakba mikupta aina phaukiba iholdo sangsar pumna makna aigi mayokta leplabasu mana ikhut pairaga leplabadi ai pumna mak ngamgadaba male magun yamna leibani yambungdo kutsana tab thenglakpada adugumba thongna ama piba ngamba namitui matungda thengnabadadi magi magun khangamanida imane he wari sai aigi fiance unaba gi matangda yabungse imana hairiba mitune haiba khangde nongmo hotel da family dinner jamine aduda ibani sakhangnaki eri yam harauki adubu made ingonda michina po yenglakte adu oirabaso eri yam harauki adubu aigi min okti miku khara khaktagi oiramle imung anigi warida ayet piraktrabaso yambungdi thamoi auramtre atopa kanada pithoklable magi thamoido asamakna haiki madi thamoi audraba mini kanagumbi amada pithokre napidugi manakto chatlaga thamoidudi lausilure adubu pudu na halakte kanagumbi dugi makhutta sinaramdrabaso mami onlaga napiduna chatba mafam kuding inaro haiduna thamoida chirol tawkre madi thamoi yaudre thamoi yaudaba mi amada nushigano haiduna aingonda tattana haiki adubu aidi mabu nushibanina nuksibiraglaroi khangna thamoi yaudaba mabu nushirubani wari singdo tapna liba loirakpada Linda kapakle cafe du mi kya leite table do lapna thai adubu awu singna uraga kaino makhalani khanbanara boina makha taba wa nganglaktre sordo phathon tharagai thamoiles Mairaba is thamoiles thamoi breaker Mairaba thamoi thugai ba cardiologist nupi mayam sige thamoi thugai ramaga mari sorgada dungai leramani ne thorai machado wahai da Linda kapado chaplep laga mangda leriba base aduda hapliba rose lokthok boyda langsilei taning de haibani adoi wado boyde no i khonjel khazak thokna adogumna leiringai serviceman nama changaklaga cup ani thamlari cup ama Linda romda khaza insalaga ai sinamanti ni nang hainabra order tawsilamani changakpada hainadradi amakokse haine wahai do haine Linda chado chingsilaga phopu kami karigumba ama ningsinglaktuna boyda satinglei ayam chayana bam leiri kedore Linda na wahai ama haige tawbaga boygi phone do ringking lei simda Linda so hoi haibago makok tapna nomi arubo wari mali boy do hogalaga phone do nakong da haplaga
ꯈꯔ ꯆꯠꯊꯣꯛꯇꯨꯅ ꯋꯥꯔꯤ ꯁꯥꯈ꯭ꯔꯦ꯫